पाउ पिजरी ngasi ayuk pung 5 dagi ayuk pung 8 fauba curfew komthokre chahi nauriba angang ani hatpa terrorist sing padriba fauba miyamna democratic oiba khongjang tangsen biyo kokomi Manipur police na curfew thugaiduna police personnel dagi khutlai munge tawrambani haiba mioi taruk pagathai amadi tronglaubi gi tamthiraba mi hatpu yaningdaba fongdoktuna chara henbagi khongjang changselaktiba embobi gi hakjang thoksilakpadagi police na lokatkhrai Kurumjari, Mami TV na sandok traba Manipuri pau miteng tabiri ba pumnamagpu ANJALI NAOREM na taram na okchari. Hauzik pau sandok na pizari. Ngasi ayuk pung 5 dagi ayuk pung 8 fauba curfew komthokrai. Imphal East, Imphal West, Bishnupur, Thoubal amadi Kakching district ta ngasi ayuk pung 5 dagi ayuk pung 8 fauba curfew komthoklingai matam asida hauzik miyam singna manak nakpa kaithel singdagi nongmada changdraba yadraba potlam sing leinakhrai. Imphal gi maru oiba kaithel seng amadi atopa district singi kaithel sengda ayu angan badagi hauna potchai leinakhi curfew komthok lingai asida oil pump sing shu hangnakhi hairi haukiba tang tareta tronglaubi kuki militants sengna bomb kapshilakpadagi chahi nauriba machin mana oni lekhidaba thaudo adugi matung lamdam asigi miyamna makhal makha kyagi khongjang changsinduna terrorist ki thawong asida chanaba seng leingang na thuba matamda faraga action lawgadabani haiba demand kaya tawri ngarang asi thaudo asiga mari leinana kokomina laikai club maira paibi singna democratic oiba khongjang changsinana balauthokibagi matung inna tongan mafam singda maira rally Candle light vigil seng pangthoknakhi uripok lamboi khongnang khongda leiba relief camp ta pangthokhiba candle light vigil aduga mari leinana kokomi gi convener YK Diren na paumi singda phongdokhibada tronglaubi gi thaudo asida chanaba terrorist seng farga dandi pidriba fawba kokomi amadi lamdamasigi miyamga loinana hanba laitaba democratic oiba khongjang kaya changsenkhigane laikai club maira paibi singnasu makhatana wakat mifam maira rally na chingba khongjang lepa laitana changsenbiyo India lengak na lamdam asibu machet tana thugaina bamadi furup masel gi marakta nungsinadana basinlak riba policy singase aikoi puna handak ki matang asida chapchana thengnamina si haina phongdokhi nangi thawai isosingna lugo ani dang tumina lainase awa phongdomina se maya punna ngasi magthokiba koki terrorist ko terrorist ni sathadiba adugumlaba thawong ase akoi mama ama oina akoi asuki mati akoi pendaba masung nungai ta baga loina na ngasi akoi nongmara asida akoi isa sigi damakta akoi nungai ta akoi kholauk se akoi lawba laksabani tumdana laidiba angang mama gi matha dagi setuna bom na langchinduna hapidiba asugumlaba tamthidaba thawdok se matung amwa khanna thok si thok ni thawdok ase mase laibak yamna thibani na haijaningi mirobagi minungsi yaudra mi oina udraba sanga gi oina lista chalaba adugumlaba na ko terrorist amadi misam mahaliba khoi gi chiapi epu hakba chaya pigadabani loina na ngasi khoi na chaliba khongjang ngasi chu ai khoi makhata na ai khoi changchan jagi gani loina na ai khoi na ngasi pam liba pandam mase isa sing ngasi bu haliba mioi sing ngasi dandi pi di ba amadi ai khoi gi iramdam masida o liba ko koina na ko kinaru ko terrorist ase matik chaba dandi pi di ba ti ai khoi na ngasi ima chingchina changchan jari bu khongjang je ai khoi makhata na sumak changchan jagi gani sumba pam ko justice ngasi April ki tarik 8 ngasi nungdang sida ikoi wanggoi gi ima event sing ikoi na honoru bu tawdana ning ba kairba nungai traba ngasi gi tonglaw bida moirang tonglaw bida thoiba thogdok siga mari leinana sigumba thoning daba thogdo ama
थोलकपसिगी यामना नुंगाइतबगा लोइनना हौनरुब तौदना युमयुमगी इमाजिंग नाहाजिंग वांगोगी अखोगी थंगना लेरिबा मुस्लिम इसी नाउसिंग अमदी अखोगी कबुई इसी नाउसिंग वांगोगी मैतेसिंग लेकाई मंगागी खुदिमक थोलागा असिगुमलबा ह्यूमन सेन सेमबगी मवोंगदा अमदी पेंद्रबा नुंगाइतबगी खोलाउसी पुन्ना लाउमिनबगी तंजादुनी हुजिक लौजरिजे अखोई वांगोई अपुनबगी क्लब की थौमी अमा ओइना अइना थमजनिंगबा वाफमदी मसिगी मतंगदा हौखिबा 2023 की Manipur Police na curfew thugaiduna police personnel dagi khutlai munge tawrambani haiba mioi taruk fagatkre hairi. Manipur Police Control Room na thadurakpa warwal amagi matung inna haiba mioi sing ase Imphal East District ke Hengang PS ki manung channa leiba ahal umakha lekai dagi fabani hairi. Farba mioi sing adudi Yangoijam Boris Singh chahi kun guhumdoi, Mangsa Tabam David Singh chahi kun gamathoi, Pangambam Nivas Maitei chahi kun ganithoi, Laitonjam Roman Singh chahi kun ganithoi, Fairenjam Tony chahi kun gamathoi amadi Ningthauzam Dennis Singh chahi kun ganithoi ni hairi. Tronglaubi tamthiraba mihatpu yaningdaba phongdoktuna chara henbagi khongjang changselakkiba mayang lambam bobi gi hakchang sokjelakpadagi police na laukhatkhrai. Tronglaubi tamthiraba mihat adugi mayokta People's Alliance for Peace and Progressive Manipur PAPPM gi president mayang lambam bobi baiteina haukiba April 3 malom awang laikai gi community hall da chara henbagi khongjang changsenduna lakkiba du hakchang gi phibam sokjelakpadagi Nambol police station gi team amana ngarang ahing bobi bu chara henfamdagi ngarang ahing lokhatkhrai. Bobby House Grims Hospital da treatment chathari. Amarom da mihada sige mayokta BVF Manipur ge president Takhelambam Ramananda so ngarang dagi Bobby gi mahut sinduna chara henba muk haukhre hari. Amatanga karo atay di ason kano makalo akoy na sa haizagibado mawonda hay an pali tum hujik ma ngamide ma tawjagan yai saroina hujik maintain torna ba hospital da pubidori ba tawraga zuma de dum chara hendori ba hujik je adu gi makha sa tharapa khudin makta mawonda indicate oba pot amata tawroi ha bagi assurance amtang thambiramu ba koi family da khoi da haijai ne hayeng somna thajadra adu ni aku pamde ba koina pamde se printing copy pamde aku da evidence amtang bibiramu adu gi copy tuna hayeng aku di evidence ho doi ni Santipurda Kuki Jogi Mio Yama Nongmaina Kaplamle Highway Wahodagi, Committee on Tribal Unity Kotuna, National Highway 2 Yauna, Kangpokpi District, Pung Kungamari Shutdown Togani Haina Taurambadu Tokrai. Thachaba Yaba Paumagi Matung in Kangpokpi District, Deputy Commissioner Gawari Sanaraba Matungda, Yanaba Puratuna Shutdown Gi Kongjang Adu Handoki Bani Hari. Amaromda Haudogi Matanga Manipur Police Ki Warwalamagi Matung inna, Thasi Nipan Numidang Pung Mapanga Makhairom Tarakpadu Aida, West Bengal gi number oiba mioi ahum tongba Chevrolet Cruze WV042026 amaga mioi ama tongba alto car amaga Kangpokpi rom dagi sekmai rom tamna laklaga Kangla tombi thongda gari sing adu shinaduna thauduna yengnakhe Maduda Chevrolet Cruze adu nalada tashinduna accident thoki hairi Tanja adu da Santipur manakta laiba Kangla tombi Hindi High School da hangdokpa security checkpoint gi police personnel sing changsenduna yengkhe Matam adumakta dal to karadu yangna Kangpokpi romda changsin kina bokhonabada police na chingnabadagi khamu haiba yadabadagi gari tire da nongmai kapshinuna khamna bokhonakhe adubu nanthokduna chenkre hari thaudo adu da sokla bal to car gi driver Lenkhogen Tuboy adu Kangpokpi Mission Hospital da bukhatuna laikan nakhi hari Chevrolet Cruze adu gi driver Jangingen Khongsaibu faduna G Supermana Police Station da sinaki bagaloina miyo adu Mathau taba formalities sing lokkalaba matung thadokre hari thaudo asigi matangda FIR ama lokhatuna thizinabagi thabak chathari hari
Tronglaubi tamthina mihathina hatok pikraba machin maupani amadi mama buna sokhan khibabu yaning daba fongdoktuna mayai lambi paringi manung channa wangoi kaithelda amasung thongkhong Lakshmi Bazar dasu maikai adomgi club maira paibi singa puna khutsamnaraga ngarang numidang maira rally chatkhre rally aduda Tronglaubi mihata dubu yaning de Kuki narco terrorist sing maru fongna muthatlu micham hatpa CRPF dandi piu Manipur dagi Central Force lokthou angang ani bu justice phanghalu haibana chingba kholau kaya lauduna khongjang changsen ki haire Yaning de micham hatpa yaning de sarkar na mi hatpa sing puthok piu stop killing of innocent people stop violence of Manipur save Manipur integrity we want peace haibana chingba dabi kaya tauduna ngasi wangu laifam chuthek laikai multipurpose hall da wangu gi miyamna Tronglaubi gi thodokpu yaning da ba fongdoktuna khongjang changsinkhrai Wangu laifam pana da leiba wangu laifam apunba maira paibi loop amadi club singapuna kutchamnaduna chathakiba wakat khongjang aduda saruk yakibi loop ki secretary amau angau shanana fongdorakibada mama amana mathanungda macha singbu konduna tumlingai matamda kuki terrorist singna bomb kapshinduna yamna tamthina hatokpikibadu wangu gi miyamna yamna kanna condemn tawzari hairaduna leingang na thuba matamda thodoktubo chenaba sing faduna logi oiba chairak pigadabani Angau sanana makata na hai yamna laibak thiba thawdo aduda mamagi mathadagi macha anibu kuki terrorist singna hatok pikiba adubu karamba mama oibi singna khangduna leiba ngamgani aikoi su mama amani ngasigi khongjang changchiliba sing asisu mama ngaktani mama amagi thamoida fawo maichaktu mama chama chamagi thamoida chakpaga chap manai hairaduna sarkarna chingdana lo ama aduga tampaktana lo ama chatnariba mawong asi yamna pende Chingda lairiba khutlai paiba lalhauba singna makoina tawningbada tawduna micham prajabu haningba matamda hatpagi thawong chatharagriba se wangugi miyamna sungya yaningde aduna athobada chingda lairiba khutlai paiba kuki terrorist sing army state commando thajinduna military crackdown tawgodabani haike Paugi marathana tenba break amatang lominasi. Ibe makigano. Ada betamo. Sige yumse. Next time tina check sin na laksilo ka tamlo banine. Dadarang se juara habaga amta kitarbo. Asumna mayam na machel go ngap shan lugum. Basigi yumasibu asoya ngan kokada batagi. Next time tina ngap seli. Next time ti juara habading ngap tokna na basem bani. Zaman technology si na bana concrete ka tokna tina ba matamda kapam ng amuk kena angle adli. Next time ti strength is in the quick. Break ki matungda taramna okchari makhataba paw mohana pizare Tronglaubi gi thodokta chenaba terrorist sing fadriba fawba miyamna democratic oiba khongjang leptana changsinanaba kokomina lauthopigi matung inna ngarang numidang tongan mawfam singda maira rally chatkhrai rally gi saruk amu oina sagolban moirang leirak maira paibi sagolban tera laukham leirak amadi sagolban tera gi apunba maira paibi singna numidang khutta maira paiduna kaisampa junction tamna laklaba matung laikhidraba chahi nauriba ngangani gi photo da candle katuna minute ani 2 minute leptuna nungaitaba fongdoke loinana maira rally aduda kuki terrorist singi mathakta akanba action lawgodabani micham miyam da nongmai kapa Central Force sing hankro Narendra Modi Amit Shah down we want justice haiba kholausu lauki khongjang aduda saruk yakibi sagolban moirang leirak women welfare gi secretary salam me malai mana fongdokhibada Dumduna laijaba chahi nauribangang ani hatpada chenaba terrorist sing amadi thawdo adubu yaningdaba fongdoktuna khongjang changsinbada nongmai kapkiba CRPF singi mathakta action laukhatriba fawba lamdam asigi miyamga loinana maira paibi singnasu lepa laitana khongjang changsinkhigani haike Nangi tuwaine isosik na lugo. Adidang tumina lainase. ngasi magthokriba kuki terrorist sa ko terrorist nya sathadiba
ꯑꯗꯨꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯆꯥꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎꯁꯦ ꯑꯩꯈꯣꯏ ꯂꯥꯎꯕ ꯂꯥꯛꯆꯕꯅꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯕꯣꯝꯅ ꯂꯪꯁꯤꯟꯗꯨꯅ ꯍꯥꯠꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯕ ꯁꯥ ꯉꯥꯒꯤ ꯑꯣꯏꯅ ꯂꯤꯆꯠ ꯆꯠꯂꯕ ꯑꯗꯨꯒꯨꯝꯂꯕ ꯅꯥꯔꯀꯣꯒꯤ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯑꯩꯈꯣꯏꯒꯤ CRPFꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯈꯤꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯁꯦ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯐꯥꯎ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯣꯠꯂꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯁꯦ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯃꯥꯁꯤꯡꯁꯤꯅ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯆꯪꯁꯤꯟꯖꯈꯤꯒꯅꯤ ngasimak April ki tarik 8 masigi nungdang sida ikoi wanggoi gi ima iben sing ikoi na honoru bu tawdana ning ba kairba nungai traba masigi tonglaw bida moirang tonglaw bida thoiba thogdok siga mari leinana asigumba thoning daba thogdo ama tholok pajigi yamna nungai tabaga loinana honoru bu tawdana yumgi imajing nahajing wanggoi gi अखोगी थंगना लेरिबा मुस्लिम इसी नाउसिंग अमदी अखोगी कबुई इसी नाउसिंग वांगोगी मैतै सिंग लेकाई मंगागी खुदिमक थोलागा असिगुम लबा ह्यूमन सेन सेमबगी मवोंगदा अमदी पेंद्रबा नुंगाइतबगी खोलाउसी पुन्ना लाउमिनबगी तंजादुनी हुजिक लौजरिजे अखोई वांगोई अपुनबगी क्लब की थौमी अमा ओइना अइना थमजनिंग वाफमदी मसिगी मतंगदा हौखिबा 2023 गी मेगी तंग अहुमदगी हौरेबी इरांगजिदा सही अहुम वारा अबा अदुगी मतुंगदा सही अमा अमुक अखोइजी PR लेरगा मैतै हालुद्रबा अदुगा हौजिकसे हंतकी फेब्रुवारी तंग मरीदगी सरकार लाखिबजिदगी अमुक मैतै हाटपा हौरकपजी हंतकीजिना अहानबनी अदुबु कैबिनेट मिफम फमगा वारेप लौरकांदा असिगुमबजिगी मासिव कॉम्बिंग ऑपरेशन अमा हिल एरियादा सथबा याबजी मसिबु सथदना हौजिक फोबा हाइबदी असिगुमबजे अनकपा मफमदगी कापा मानबा मोंगदा कापनी गाना हाइदना हाइबदी ऑनरेबल CM Security Force tang rang miyoi ani WY tablet ka konna Senapati District ti Khulen Naka check post gi fagat pa ngamkhre hari police ki pawmugi matung inna Naka check post asida gari achat awok sing check tawbuda walam sing asi fagat pa ngamkhibani hari faraba miyoi ani adudi Satyendranath chahi 39 apokpa Mukundanath North Tripura gi Dharmanagar District ke Kanchanpur PS ke manung chanalaiba Ram Bahadur Para Dastagine Amadi Sudip Paul Chahin Infuganithoi Apokpa Subhas Paul District Asimaki Ward number 1 Pekhu Chara Dagine Makoidagi WY tablet KZ Amaga Gram Chaniga Kun Chakamari Panba Angangba Machugi Hyundai I20 car registration number AS01DN 3717 mobile phone Mari Aadhaar card Amadi driving license Phagat Leheri Bishnupur District ki Tronglaubi Kuki terrorist singna bomb kapshinduna pikliba angang machani hatok pikhiba amadi apokpi mama buna yamna tamthina sokhankiba thawdo adubu pendaduna maikai kayadagi lakhiba miyamna khongjang changsinbada CRPF na nongmai kapada panduna rims ta laika naraba matung ngarang laikhidraba wahengbam bobi chahi 18 yauna thawdo aduda laikhidraba sing amadi miyoi kaya asok apan thokhankiba thawdo adubu yaningdaba phongdoktuna ngasi Kakching District ki Hianglam Assembly Constituency ki manung chanba Arong Nongmaikhong Gram Panchayat ki Ward number 5 Nongmaikhong Makhalaikai Community Hall da lamdamadugi miyamna wakat khongjang changsinkhrai changsin kiba wakat khongjang adu Nongmaikhong Youth Development Association Nongmaikhong Makhalaikai Chawkhat Thorang Lup Nongmaikhong Nupi Chawkhat Khongthang Lup Nongmaikhong Awang Laikai amadi Nongmaikhong gi apunba Mairapai Biseng Club Organization Singna Chata Kiba Wakat Khongjang Aduda Tronglaubi Thagdok Yaningde Manipur gi Irang Loishilu Go Back Central Force Haina Thaba Placard Sing Amadi Nongmaikhong dagi Wahengbam Bobi gi Thawai Yaudraba photo sing paiduna Pendraba Laikai gi Mane Mandom Chang Mache Machal Piba Kayana Kholau Kaya su lauki
Wakat Khongjang aduga mari leinana Nongmaikhong Youth Development Association NYDA gi secretary Oinam Jiban na phongdorakhibada Tronglawbagi asigumba yamna tamthiba thodok-sing ase asuki matik ngasigi mifamna yamna hakchina condemn tawi thodok adugi makha tarakpada Nongmaikhong makha leikaidagi Wahengbam Bobby busu leibaki damak thawaina pontha pikhiba adugi damak tasu nungaitaba phongdokchari amadi imung manunggi awabadasu saruk yajari hairaduna asigumba thodok ase center amadi state government na matam chana action lawdabadagi asigumba thokhaningdaba tamthiba mihad mipun ase makha tana thoklaklibane State ama laibagi leingak ama laibagi Indian Constitution apiriba rights sing ado exercise tawbiraga asigumba mihad mipun na thallaba state ase leingak ama leiri haibagi law ado sizinaduna lamdam asida amuktadi ing tappa lamdam miyam prajabu tangdu leitana leiba lamdam ama oihalu haina leingaki mafamda appeal tawrakle Central process की काहे बत हो लोगों में बिया तो चल बसी लेंगा में बिया की पुंसी भक्ति की बंगान अन्नी वही ना मामा वो तब तीन सोवन की बातों हमारे सोना नवाई तबा ऐसी निपुण नमदी तब की एक देगी हमारे से नवाई तब फोटो जरी लेना ना अतुक लबा कोकी की लंदा अतुदा Kesang daraba, miyam gi hoga, sarb yaruba, landam masiki. Oheng bambobi, layu daraba, kai bungo. Mahal leki daba dasu, ebang miyam gi. Aduk bo wakalonda, pen daba madi, kesang daba, yoga da yaruba da, layu tiba, kaduk da, tawai da panta piki piki da dasu. Ekagi meke dagi, mahaki imam manuki, awaba, mengai daba dasu sarb yazari, lena na. Aduh kalau iho aduh dah, poin apa tapi keraba, poin sing aduh kita berkesu, nasi gimitin na, mau ada untuk seluruh mana kita awal berkesu, serap jazari, aduh nasi asyik laba. Manipur Police Control Room na thadorakpa cherol amagi matung inna Security Force ja Manipur District pumnamakta pamdaba thodok thoktana bagidamak jing amasung tamda area domination amadi thiba humbagi thabak leptana chathaduna pokhaiba yaba potlam sing amadi khutsu khulai kya fagatpa leptri hari amadi jing amasung tamda puna checkpoint chamaga tarama thoi hangduna achat awok sing check chathaki hari Aroy bada maroy ba pau mo hanapizari ngasi ayuk pung 5 dagi ayuk pung 8 fauba curfew pomtokay Chahi nauriba ngani hatpa terrorist sing fadriba fauba miyamna democratic oiba khongjang changsenbiu kokomi Manipur Police na curfew thugaiduna police personnel dagi khutlai munge tawrambani haiba mioi taruk fagatkhai amadi tronglawbigi tamthiraba mihatpu yaningdaba phongdoktuna chara henbagi khongjang changsilakhiba embobigi hakchang chokchilakpadagi police na lokhatkhai Hauziki oinadi Mami TV na sandok chaba Manipuri pau loisenjare makhataba paugi damak mideng taduna laibiu Ibe maki gano, kaza betamo, sigi gamse, next time tiam tina check sin na laksi laga tam ko bani ne. Dadarang se
Juara habaga amta kidrabo. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯤꯛ ꯗꯤꯑꯦꯝꯇꯤꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯦꯛꯁꯇꯤꯛ ꯗꯤꯑꯦꯝꯇꯤ ꯖꯋꯥꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯤꯛ ꯗꯤꯑꯦꯝꯇꯤ ꯁ꯭ꯇ꯭ꯔꯦꯡꯊ ꯏꯁ ꯏꯟ ꯗ ꯒ꯭ꯔꯤꯛ